MLA Fazur Rahim positive oire, Wabagai Assembly Constitution gi MLA Fazur Rahim COVID-19 positive oikray, Mak Masana Pausi asida phongdorapagi matung ina laina asi Delhi dagi halakpada positive oirakpani hairi, Makna makhata na hai hauji mahak Imphal Hotel gi room numbers 107 da lairi, tha asigi nipan da mahak Delhi dagi Imphal da thunglakibani amasung hek thungbaga mafam adumaktada quarantine tawduna lairakpani. Congress MLA Fazur Rahim amasum Yamthom Hawkip ngasi famkiba Manipur Legislative Assembly gi mifamda saruk yakide makhoi anina Manipur Legislative Assembly gi speaker da pirakpa serol amada makhoi ani gi test tawbigi result fangdri adubo ngasi gi mifam yawba yabagi khudong chaba pibiyo haina haijarakhi. Serol adu speaker na house ta puthokuna members singi aya da lauki matamadu da opposition congress ki hips oiriba gomidas kothaujam na hai makhoi animak ta party ki hips jari khibana mifam da yawda ba haibisi aran bo oigani speaker y kemsa na government na lakthokiba SOP gi mayok ta thabak chathabadi ngamde aduna makhoi ani shuti pibadi yabra haiba wafam house ta thamki hen su pawsina makhata na phongdorakli. Thank you.